Kangpopi District ki Konsaram Harega Sukhangnaba Konsakul ki Chairman amadi Village Chief yauna Miyoi Kaya Kukis na Tamtina Furakpagi Thawongbu Zilarong United Committee Manipur ki Maikaidi Akanba Mongda Yaningda Fongdorakli Loinana Liangmai Furupna Kunda Laita Duna Lakpa Mafam Amabu Kukis na Makoigini Haiba Yaroi Achumba Punna Kamina Sihainasu Lubasigi Maikaidi Tamlakli Imphal gi namdulongda Paumi Singa Unabada Committee asigi President Maivon Faumina Fongdorakpada Mapandagi Changlakpa Kuki Kulai Paiba Singna Ngami Matago Makoigi Lamni Haina Taurakpa si Kudakta Lepkadabani Aranbana Achumba Saduna Village ki Chairman Amasong Chief yauna Michamda Ka Henba Thawong Chatharakpa sina Tungda Afaba Karishu Purakloi Maramasina Thaudo Asida Chenaba Kulai Paiba Lamhen Tuhenba Singasi Laingangna Thubada Fagat Kadabani Amadi Shuda Leiba Kadar Oirabasu Chapchaba Action Lokat Piu Haina Taksilakli Konsarangi Chairman amasung chief fuba lap da khura yam pairapa terrorist ki mungda chatharapa aduga ekhoi asingba chatharriba terrorist sing si government da appeal to janingmadi athu matam da moi kana kana no madu phagapio shu da yomba cadre sing oragana madu kamai tawni have to government na matam chana action changi matang chana masi ta hodadi achowa irang muslapi ai tingdale riba khoigi lam masida moina khopsilaga leiraga mapu sabudi ekhoi sina kokisina matam charingai da topiro have se na aigi appeal ni hamchum basi khangna khangda ba sa history sa dia punate